ꯇꯥꯡꯀꯛ ꯈꯔꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯅꯨꯡꯁꯤꯕꯗ ꯂꯨꯞꯄ ꯌꯥꯎꯏ꯫ ꯂꯥꯏꯕꯛꯅ ꯇꯝꯂꯝꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯊꯥꯖꯗꯨꯅ꯫ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯔꯗꯕꯅꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯤꯠꯇ ꯌꯦꯡꯕꯗ ꯅꯪꯒꯤ ꯃꯪꯂꯥꯟꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏ꯫ ꯃꯥꯒꯤ ꯄ꯭ꯔꯣꯃꯤꯁ ꯃꯌꯥꯝ ꯇꯥꯔꯨꯕꯗ ꯅꯪꯒꯤ ꯄꯥꯝꯖꯕ ꯇꯨꯡꯒꯤ ꯑꯁꯥ ꯎꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯃꯝ ꯑꯉꯥꯟ ꯑꯅꯤꯃꯛ ꯂꯩ꯫ ꯑꯉꯥꯟꯕꯅ ꯃꯤꯠ ꯊꯛꯍꯜꯂꯤ, ꯑꯗꯨꯒ ꯑꯃꯝꯕꯗꯤ ꯑꯅꯝꯕ ꯃꯇꯝꯗ ꯈꯪꯍꯧꯗꯦ꯫ ꯃꯌꯦꯛ ꯁꯦꯡꯗꯕ ꯂꯩꯇꯥꯍꯟꯗꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨꯅ ꯃꯥꯂꯪꯕꯅ ꯄꯨꯔꯛꯄ ꯆꯤꯔꯣꯜꯗꯧꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯣꯜ ꯆꯟꯈꯤ꯫ ꯅꯨꯡꯁꯤꯕꯁꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯐꯥꯎꯏ, ꯆꯦꯛꯁꯤꯟꯅ ꯁꯦꯝ ꯁꯥꯔꯕ ꯂꯥꯡꯗꯧꯅ, ꯐꯗꯤ ꯐꯖꯕ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯈꯪꯕ ꯉꯝꯗꯕ꯫ ꯃꯥꯅ ꯑꯃꯨꯛꯇꯪ ꯊꯦꯡꯕ ꯀꯥꯟꯗ ꯅꯁꯥ ꯅꯊꯟꯗ ꯍꯥꯏꯖꯩ ꯃꯥ ꯕꯤꯖꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯕ ꯀꯥꯟꯗ ꯅꯁꯥ ꯅꯊꯟꯗ ꯊꯥꯖꯕ ꯄꯤ ꯃꯥꯒꯤ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯃꯥꯅ ꯅꯪꯉꯣꯟꯗꯒꯤ ꯊꯥꯞꯇꯣꯛꯄ ꯍꯧꯔꯛꯑꯐꯥꯎ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ? ꯃꯁꯥꯒꯤ ꯃꯇꯝ ꯃꯅꯤꯡꯇꯝꯕ ꯈꯔ ꯄꯥꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡ ꯃꯤꯠꯀꯤ ꯄꯤ ꯃꯥꯏꯗꯒꯤ ꯃꯈꯣꯜ ꯊꯣꯛꯇꯅ ꯆꯦꯟꯊꯔꯛꯄ ꯀꯥꯟꯗ ꯅꯪꯅ ꯈꯪꯉꯛꯏ ꯅꯪꯒꯤ ꯎꯁꯟꯅꯗꯕꯈꯩꯗꯣ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯁꯥꯅ ꯁꯦꯝꯖꯕ, ꯅꯁꯥꯕꯨ ꯂꯥꯡꯗ ꯊꯨꯅꯕ ꯃꯤꯔꯥꯡꯒꯤ ꯃꯍꯨꯝꯅꯦ ꯍꯥꯏꯕ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯠꯍꯟꯈꯤꯕ ꯉꯝꯗ꯭ꯔꯤꯕꯗꯣ ꯃꯥ ꯅꯠꯇꯦ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯣꯏꯅꯈꯤꯕ ꯃꯇꯝꯗꯣ, ꯄ꯭ꯔꯣꯃꯤꯁ ꯃꯌꯥꯝꯗꯣ, ꯑꯃꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯇꯨꯡꯒꯤ ꯃꯪꯂꯥꯟ ꯃꯪꯃꯤꯟꯅꯈꯤꯕ ꯅꯨꯡꯁꯤꯔꯕ ꯍꯧꯈꯤꯕ ꯇꯥꯡꯀꯛ ꯀꯌꯥꯗꯨ ꯑꯣꯏ꯫ ꯅꯁꯥ ꯅꯊꯟꯗ ꯈꯟꯖꯩ ꯋꯥꯈꯜ ꯐꯥꯊꯈꯤꯒꯦ, ꯃꯥꯕꯨ ꯃꯇꯝ ꯈꯤꯇꯪꯒ ꯄꯤꯈꯤꯒꯦ, ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯐꯔꯛꯀꯅꯤꯗ꯫ ꯑꯗꯨꯕꯨ ꯅꯪꯅ ꯀꯥꯎꯊꯣꯛꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯈꯨꯕꯥꯛ ꯅꯥꯝꯃꯈꯛ ꯈꯨꯕꯗ ꯃꯈꯣꯜ ꯊꯣꯛꯇꯦ ꯍꯥꯏꯕ꯫ ꯃꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯛꯁꯟꯅꯔꯛꯄꯗꯨꯅꯤ꯫ ꯃꯥꯅ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯒ ꯅꯪ ꯈꯛꯇꯅ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯒꯗꯤ ꯅꯪꯒꯤ ꯈꯣꯡꯆꯠꯇꯣ ꯑꯋꯥꯕ ꯆꯣꯛꯊꯕ ꯑꯣꯏꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯡꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯅꯁꯥꯒꯤ ꯈꯟꯗꯕꯗꯨꯅꯤ꯫ ꯍꯥꯏꯅꯩ ꯅꯨꯡꯁꯤꯕꯗꯤ ꯀꯠꯊꯣꯛꯄꯅꯤ, ꯑꯈꯥꯡ ꯀꯟꯒꯗꯕꯅꯤ, ꯉꯥꯏꯉꯝꯒꯗꯕꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯆꯥꯡ ꯃꯥꯟꯅꯗꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯗꯤ ꯑꯈꯥꯡ ꯀꯟꯕ, ꯄꯦꯁꯦꯟꯁꯁꯦ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ, ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯩꯊꯦꯡ ꯄꯤꯕ ꯑꯣꯏꯅ ꯑꯣꯜꯂꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯐꯅꯌꯥꯝ ꯆꯦꯠꯂꯁꯨ ꯅꯪꯅ ꯅꯁꯥꯒꯤ ꯍꯤꯡꯕ ꯂꯦꯞꯄ ꯃꯇꯝꯗ, ꯅꯁꯥꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯈꯣꯟꯖꯦꯜ ꯅꯥꯊꯩꯕ ꯃꯇꯝꯗ ꯋꯥꯍꯟꯊꯣꯛ ꯂꯩꯇꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯤ ꯏꯁꯥ ꯈꯛꯇꯒꯤ ꯈꯟꯗꯕꯤꯗ ꯑꯃꯅ ꯑꯃꯕꯨ ꯈꯪꯃꯤꯟꯅꯕ ꯅꯠꯇ꯭ꯔꯥ? ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅ ꯅꯨꯡꯁꯤꯅꯕꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛꯅꯤ꯫ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ, ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕ꯫ ꯀꯔꯤꯒꯨꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯅ ꯅꯪꯒꯤ ꯊꯥꯖꯕ ꯋꯥꯈꯜꯂꯣꯟ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯕ, ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯕꯨ ꯊꯧꯑꯣꯏꯗ꯭ꯔꯕ, ꯁꯤꯒꯨꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯅ ꯑꯁꯦꯡꯕ ꯂꯥꯡꯅꯤ ꯅꯪꯅ ꯊꯥꯞꯇꯣꯛꯍꯟꯈꯤꯒꯗꯕ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯇꯝꯗ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ ꯂꯝꯕꯤ ꯊꯤꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯁꯣꯏꯕ ꯐꯠꯇꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯆꯠꯍꯟꯈꯤꯕꯗ, ꯊꯥꯗꯣꯛꯈꯤꯕꯗ ꯄꯥꯈꯠꯀꯅꯨ꯫ ꯐꯠꯇꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯆꯠꯍꯟꯈꯤꯕꯁꯦ ꯃꯥꯏꯊꯤꯕ ꯅꯠꯇꯦ, ꯃꯁꯤꯗꯤ ꯊꯧꯅꯥ ꯐꯕ ꯂꯝꯆꯠꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯃꯌꯦꯛ ꯁꯦꯡꯍꯟꯅꯕ꯫ ꯅꯪꯅ ꯊꯧꯅꯥ ꯐꯅ ꯁꯤꯒꯨꯝꯕ ꯂꯥꯡꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯏꯈꯩ ꯑꯁꯦꯡꯕ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯛꯀꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯂꯝꯃꯨꯛꯅꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯊꯃꯣꯏꯕꯨ ꯄꯦꯜꯍꯟꯕ ꯋꯥꯍꯩ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯅꯤ, ꯅꯁꯥꯕꯨ ꯍꯥꯟꯅ ꯅꯨꯡꯁꯤꯖꯕ ꯇꯝꯃꯒꯗꯤ꯫